ngasi numida waram phongkiba tongan manipuri sifhongsing amasum thokiba thawdo wathoksingi maruoibi ipausing myamna thamji ahanbada kanglei paki maira newstagi lokusaraga manipur kananabagi thawdang as lenga asna imaibel sing amadi CSO sing sinna khrabra ibobi prime minister amadi home minister ani ase aikhoigi misangda leite haibasu myamna khangnarabani Sotin Kumar Manipur thokliba tha mari helaba kangluk irang as manipur lenga ki law and order gi phibam Fatabana Ohen Kibane, Mashida Tuan Mamaki Praza Miam, Assam Rifles, Manipur Miam Gimatrasa Trakiba, Tam Tibet Honkia, Subuyaning the Pundoragli Basi, Home Ministry, Istelegana Miam, the Subsana Sengdopomatotai, Karigumba, Miam, the Hainari Bua Machine Asumbo, the Assam Rifles Gimatakta, Judicial Inquiries at Tabadanatana, Mr. Mikai Nine, Tabaktori AR Personal Singimatakta, Action Lokadavani Haina, Opposition Party Taragi Maki Pundokre. Ngasi Impal gi BT Rota Leiba MP CC gi office ta pangthokiba pawgi mifum amada CLP gi leader oibu binhai thoglibi irang asida paliba lenga sina mafam kharada santi hanjilagle haina phongdoklamri ai adubu karama matamda apunbagi oina santi hanjilakadagi haibisi akanbu wahang oiri law and order maintain tauba praja gi punsi kanba state property amadi integrity ngak pa haibisi state ki lofam thokpa thakma thawni adubu thawdang kadai phawba leiribagi haibisi su wahang amoiri hauzik tholibi rang su lusinanaba amadi manipur kananabagi thawdang si lenga asina imai bel sing amadi CSO sing da sinna khrabra madu oiba tarabadi lenga ama lebigi mathau tadre lenga asina lenga sasan tawba ngamdre haina surrender tawbiro double engine sarkar ni hairaga tholibi irang asibu lakshin mangamdaba haibisi yamna lebak thibani miyamna yadaba thabak leptana tawraba tarabadi miyamgi support lakloi miyamna lawba khulau phawba tadaba sarkar sina opposition party na lawba khulau tagadra haibigi singnaba mapu yaiki ngasigi pawgi miphamadu gi makha tarakpada CPI Manipur State ki Secretary L. Sotin Kumar na phongdok khibada irang asu lusin bagi thawdang lawriba double engine sarkar sina hena mayang sin mamadi state ki integrity da hena khudong thine oina bo hona behelakli AR gi thawong yaning da bu utuna ngak thokna bagi damakta imaibel sing na sangsilubud AR na imaibel sing thingba madi violence ki thabakya sa tharakpas yengluragadi handa ki thawdok ta AR na utkhiba kaya duna Manipur Landa Libas AR na Maruiba Tawdang Lawi have a kangle. Machina Prazana Saudanaba, Langana, Ngaki Oiba, Wa Hiraga, Tat Part of Hero. Kudakta Judicial Inquiry Taunaba, AR Lok Tunabi Akan Matabu State Langana, Wadep Lauraga Center the Pigatavani. Prime Minister, the Home Minister Aniasi, Aikogi, Missang the Lake Hibisimiam Kangarabani. Turabung Bangla, Kuki Singa Shibak Sang Pungani Toramado, Home Minister Amit San Highway Toki. Lal manung asida Home Minister ga Kuki labu singa kera khano nakre masi tokhom tokte wari sagi hairagadi hana lal lepan matoktai matam kuina wangang ludraga video viral du gi matana wangang laduna Prime Minister na mitai jati bu malem na yon thokpagi laman singningi maram aduna July 19 si kawroiba numit oina yektuna thamgani haikena su pawuksida makhatana su phungdorakli amaramdana Langsai Tauna Ngasidigi Hauna Numit Humni Kaksing District Pumba Total Satdown Kongjang Lautokre. Hawkiba September Nipana Kaksing District Manung Sanalaibi Ipal Morelambi Paringi Lamlai Singzengi Unaba Lamkai Sari Assam Rifles ki barricade Lautu Ohaina Sanction Kiba Miam ki Kongjangda Assam Rifles na Miam Atamna Numai Kapsinduna Kaksing Degi Yankom Jitian Amadi Sanung Pamdegi Soibam Nanau Kobamiani Numina Pan and Lake Dabalona Nomina Pan Mami Taraga Matoi Yaunami Marfu and As Open Nangan Kiba Taudo Akan Mamon Yaning the Bapong Doctona Langsai Tauna Kaksing District Pumanga Yuki Hauna September Taragum de Fawon Numit Humni Total Satdown Lautokre. Langsai Taunan Asubu Taudang Lauduna Satdown Manungashida, Kaksing Gimiam Yaduna Kaksing Lamkai, Ayuki Pung Taradi Hauduna, Wakat Mi Pam Pam, Assam Rifleski Mayukta, Wakat Mi Pam Sanction Ganahit. Satdown Sina Maram Weraga, Pharmacy Natana Kaksing Kaitilgi, Dukanama Deep, Look My Pambising Tono Nakre, Passenger Puba de Lanaigadi Sakidre, Adomenama Analang, My Ising, Lining Lesson State Security Force Amadip, Press Media Oina de Atingbasidagi, Komtokli. Panbayai Assam Rifles ki Nongmai Maruna Panduna Laikidraba, Salungpom Maning Laikai Soibam Nanau ke Sibak Sang Langaka, Waris Hanaduna Yanaba Purakpadi Imunumadi, Lamda Madugi Miam Ngarang Zenimski, Mirel Sangdagi Lauduna, Arabamato Mangampangtokre, Adomainama Kaksing
Sumnam Sambalai Paring Yankom Zitian Yasibak Sang Kaksin Gimiam Nangasipawa, Lokshin Bigi Wapum Laitri. Makasa Tarakpo na to papam, Ishagi Eramdam Ningtamna Sasavada, passport Amadi Bisa, Kuki singdagi Louba matoktai, Manipur Miam Gipunsi Amadi Lantum Ngakpangamdrab State Langasi, Laitaban Henafare, MMWO. Manipur Langana, Miam Gipunsi, Lantum Ngakpangamdra Ishagi Eramdam Weriba Manipur Gilaimad Ningtamna Sasavada, passport Amadi Bisa, Kuki singdagi Louba Matok Tadi Haina, Manipur Muslim Welfare Organization MMWO G Hata, Minuthong the Levy headquarter ng Sipang to Kipapao Missing Unabamada, Organization Sigi, President Boboy Kori Maim na Pong Tokre, Paumising Unabado na Magna Makatanay, Lamdam si the Tong Libala Sigi Kudong Saba Lauro Kuki militants na Bisnopu District Kimite Pangal na Namna Kundaba, Kwaktar Onching do no may caption do na Mio Nipan Hena, Yam na Satina Sibia na aso open ng Hibidanatana. Moirang tural gimanaka saba kalbat matakta bom pitaw do nas pokayan do na mitay pangal na hahum yam na satina aso open ng hibadu gimanung nagi Mio Emadi punsi chupa soinay wigi takta lairi haki. Maak na makata na hai Kuki sing na sa tharag liba landa bigi thaba sige manung san sa liba thas gi mapanda Manipur Police ki SI ba Singamayum Sabir Ahmad yauna mitay pangal ahum su sampoda Langkaya Amadi Manipur Kaibi Yaro Heba sticker amasum Salai Taret ki Firal Yorami Haiduna Tamtina Puraba Matungna Kom Tauraga Pumna Naba Hotna Kuki militants sing it Hong Adubu Pang the Bigit Hongi Manipur Kaibi Yaro Hebesi Singamayum Sabir Ahmad Kaki Boys Nati Mite Pangal Punamaki Wakaloni Aset pa Pirep Amadi Manipur Kai the Nabigidamakta Aroiba Mite Pangalamo Ladiba Paubana Logatapa Taudang Habisin Kuki Singamadi Manipur Tugaiba Pamasina Kangzin Batakanagani Mamang na Koktagi Miti Pangal Sing no may captain na bomb Pokayan no aso upon ng Hibamadi SM Sabir Ahmanamadi Makasat Minarama Miti Pangal Sing sa Taraki ba tawong adugi teksak po namang sin Kuki Sing na pugo da banaki Mga na makata na fungdo kibida Miti Pangal Sing na Santi Pamba Furup ama oiba na Kang Buyaba Makay Kang doon larakoni Ado ba nga si di Kang doon nakaklay tuklaroy Miti Pangal Sing imalebak Eramdam gi mapamda satpada Sin Kuki sing ayaba Louba mathaw tadi lenga na sutumina yeng do na central government ki yaka yeng do na lethok gi matam hele Manipur miam gi punsi amadi lantum ngakpa ngamdraba state lenga si leitabni hena fare atubu matamda Manipur miam na tangdang ba ma lenga na khangal kadabna ki mangna pawmi sing na aroibo na phongdo kibidi hauji isa sokte haiduna tumina leibigi maram moitre akhoi imung yoksilak Haib lamdam sida lairiba yellow puro kudima munna khangminabagi matamong yawre Isagi lamdamda Ningtamna sasabada passport amadi visa Kuki singdagi Louba mathaw tade Ningtamna satkani amadi Ningtamna laigin haibisi sin Kuki singna khangadabani haikenasu pausna makatana phongdorakli Makasa tarakpo na to papawam na Bisnupur district ki sothe bide post central force thamba yaro haina miyam gi irang horakre Bisnupur district ki reserve line Sothe asida Lairiba Village Defense Force BDF asida Central Force thamgani haibadigi khulgi khunja singna Central Force thamba yaro hen irang horakrari ngarangni hauna khulgi maira paibi singna reserve line sothe da Lairiba BDF post ahing yarek pi khongjang sangsingkhre loinana Manipur langana mapam asida Central Force thamna ba lokholagni ba khongthang asi atubu matamda handokna ba dabi tawri Pauksi isna phamu pauge matu inadi hausik phawba mapam asida Central Force kangbu sanglak palaitrip hiramasi matang DC Bisnupur amadi Bisnupur District Police ki SB yauna mifam ama ngarang pangthokre mifam madra hausik phawgi oina hariba post asida Central Army thamngani habalaiti aduna miyamna irang tawigano miyamgi apamba matung ina hausagum hariba post asida BDF amadi State Security Force thamduna ngaksen bagi thabak sa thagani hari adubo miyamna di thajba laitabadagi Central Force thamjinba yaro haiduna maira paibi ima singna pali naina duna post asida ahing gerek bagi thabak makhatana sa thakigani haibagi paw phangli Makasa tarakpo na to papawana bobo miyamna khusina waiduna sakmai bazar amadi koirengai lambi thingdun akan bakhongjang sangsingkhre Sinner ko terrorist na mitay singi mas lep na landarak liba subungak thok na bukul ngak pi asu thaudang lo riba Imphal West District lamsang kendra gi manungsan na Khamren awang lekai ki Guru Mayum Bobo Elias ingosa sarma sai ni phukutre apokpa Kriti Chandra Sharma hausu phau mapong khangdana leiriba sigi matang na ngasi awang sakmai kan manupi lup na asu thaudang lo duna miyam gi akan bi ho khongjang sangsing ki bagaloina hausu phau thiba khangdana leiriba miyai si sirabra hinglibra haiba khangan gadabane
ꯃꯍꯥꯛꯀꯤ ꯃꯁꯥ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯡꯈꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯐꯠꯇ ꯊꯣꯛꯂꯕꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯊꯝꯒꯅꯤ ꯂꯣꯏꯅꯅ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯀꯟꯕ ꯅꯨꯄꯤ ꯂꯨꯞꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ CSOꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯅꯨꯄꯤ ꯂꯨꯞꯁꯤꯡꯒ ꯈꯨꯠꯁꯝꯅꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪꯁꯨ ꯆꯪꯁꯤꯟꯒꯅꯤ ꯍꯥꯏꯕ ꯑꯋꯥꯡ ꯁꯦꯛꯃꯥꯏ ꯀꯟꯕ ꯅꯨꯄꯤ ꯂꯨꯞꯀꯤ ꯂꯨꯆꯤꯡꯕꯤ ꯃꯅꯥ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤ ꯈꯣꯡꯖꯪ ꯑꯁꯤꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯥꯏꯀꯩꯔꯣꯝꯒꯤ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡ ꯊꯣꯛꯂꯛꯇꯨꯅ ꯀꯣꯏꯔꯦꯡꯒꯩ ꯁꯦꯛꯃꯥꯏ ꯕꯖꯥꯔ ꯑꯃꯗꯤ ꯀꯣꯏꯔꯦꯡꯒꯩ BSF ꯀꯦꯝ ꯃꯃꯥꯡꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯁꯔꯨꯛ ꯃꯐꯝ 2 ꯊꯣꯛꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯂꯝꯕꯤ ꯊꯤꯡꯖꯤꯟꯕ ꯑꯁꯤꯅ ꯒꯥꯔꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯑꯃꯠꯇ ꯌꯥꯍꯟꯈꯤꯗ꯭ꯔꯦ ꯀꯣꯏꯔꯦꯡꯒꯩꯗ ꯅꯨꯄꯤ 2,000 ꯔꯣꯝ ꯑꯗꯨꯒ ꯁꯦꯛꯃꯥꯏꯗꯁꯨ ꯅꯨꯄꯤ 2,000 ꯈꯔ ꯍꯦꯟꯅ ꯊꯣꯝꯖꯤꯟꯗꯨꯅ ꯂꯝꯕꯤ ꯊꯤꯡꯈꯤ ꯃꯐꯝ ꯑꯗꯨꯗ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯃꯗꯤ ꯑꯇꯩ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯊꯣꯝꯖꯤꯟꯗꯨꯅ ꯃꯤꯐꯝ ꯇꯥꯛꯊꯣꯛꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤ ꯑꯗꯨꯕꯨ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯕ ꯐꯥꯎꯕꯗ ꯃꯤꯌꯥꯝ ꯇꯥꯛꯊꯣꯛꯄ ꯉꯝꯗꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯣꯠꯕꯨꯡ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤ ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯉꯥꯡꯅꯕ ꯇꯥꯔꯛꯄꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯕꯣꯕꯣ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯐꯥꯎꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝ ꯑꯗꯨꯗ ꯃꯔꯤ ꯂꯩꯅꯕ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯁꯤꯟꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯅ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯂꯩꯇꯕ꯭ꯔꯥ ꯇꯣꯉꯥ ꯁꯟꯗꯣꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕ ꯆꯠꯊꯕꯒꯤ ꯄꯥꯎꯗꯤ ꯄ꯭ꯔꯦꯁꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯒꯨꯔꯨꯃꯌꯨꯝ ꯕꯣꯕꯣ ꯑꯦꯂꯥꯏꯁ ꯏꯉꯣꯁ ꯁꯔꯃ ꯑꯁꯤ ngarang ayuk bullet registration number MN0452801 thaurugi sekmai tamna satkibani mark satkraba matu ayuk pung nipan tabada mobile phone ama ka pau phonaki madurigi phone switch off laikibadigi thirakpada makna thaukiba bullet du Maharabi gi lambi gi matai da khamla leram thenaki manak nakpada thinabada CCTV camera gi footage yem registration number yaudaba angawu masugi zepsi amada lakpa sakhangdaba miyoi khrana pharaga poki pu ubadigi mak phakre haina khanglakpane makatana magi khungul libaduna kanana phabanu haibu asengba maram khangalu haiduna ngara numidang masing yamlaba nupisina sekmai police station na thomjinduna police station adugi saruk khara amanga ta thuon balekhrabane loindana police na miyam irang adu control tona bo honabra tear gas shell na singba kaptuna tan khaibagi thodok thokhrabne henisu pawuksita palakli amaromdana hauzik thokliba kanglok irang asina maram oiduna kwakta da sara henbi imung kay yawre me tang ahum digi hona manipur da thokliba kanglok ki akan irang asina maram oiduna sufam nompham khangdabadagi imung ke awaba phibam da leire Sel tungi pibam nongmrom gi sokchilakpadagi sara henba imung ke yorokle masigi saithing asi hauzik Bisnupur district ki manungsana lairiba kwakta khul da thokle khul asida nomagi sara saba phangdaba imung ke lairi hari pauksi asina mitei pangal intellectual forum gi president Nasir Khan hairiba kwakta da leiba miyoi siga wari sanaba matana phongdorakibane kwakta gi mitei pangal punama supam nompam khangdabadi awaba saithing nangle masigi matakta Chuchampur district hek thangdana leiba khulloibana satok sin tawba madi sunomduna siltan bagi lambi punama kanglok irang asina thingbaga sapmanare maram aduna kwakta da leiba imung kya nomagi sak saba ma phawba saba phangdaduna sarai hen yawre makna hai kwakta da leiba sara hen bi imung munungi miyoi sahumlom hokiba tang mapana kwakta bazar public ground manakta leiba community center saklen ama saminakhe saklen si kairang romdagi lakpa mitei pangal donor kyana sinkibani saklen asida nomgi sara saba phangdraba awaba mayoknaraba kwakta da leiba mitei pangal gi imung manungi miyoi sahumlom saklen saminakhi loinana matung tabadasu donor kangbuani na supam nompham khangdraba nomgi sara phawpa saba phangdraba imung singi oina angama mating pangan henesu phongdoklam khiyadi Amaramdana Chief Minister N. Birena Lusingba puna MLA Yankai gi manga leiba mapung phaba majority oiba lenga sina Indian Constitution bu ngakpa ngamdre Ozoi Palel da handa Assam Rifles na misam praja sina onchinduna nungmai kapsinduna misi mina masma asopa nangan kiba thawdo du kandem tawi haina Manipur lenga ki hana gi law minister su oirama ex MLA Okram Zoin phongdokre wapam singa sika wada leiba maki mayumda pawmising unaba ma da phongdokibani makna hai Narco terrorist Kuki kulai paibisna Manipur ma koi weba tongan administration pi gadabne haibaki demand tawduna lamda masida ani suba sahi tare khuntak pathoktuna Manipur gi praja sing gonari serakta Assam Rifles na mitei sing onchinduna miat mipun ka satharakli Assam Rifles na satharakliba ka henba thong sing adu Manipur lengna hauzik tumina yengduna leiri Kuki kulai paibisna sugi ground rule thugaiduna satharakliba ka henba thong sing asi Manipur lengna yengduna leiri Manipur Housing Chief Minister N. Birena Lusingba puna MLA Yankai gi manga leiba mapung phaba majority oiba lenga si Indian Constitution mungakpa andre political
instability oiba lenga oireki mana makha tana paumisingai manipur hauji Kuki MLA tarana manipur thugaina ba kana honari Myanmar ki lakpu manipur thugaina ba honaba narco terrorist singa Kuki MLA tara sig laktu naraga manipur thugaina ba makal kya gi lalong sing sathari makoi goiba India lengana CLPBU tongan chief secretary DGP thambiu haibiki demand tawduna manipur thugaina ba honari Indian constitution CM-duna satnadringai gi mamangna Manipur masagi oiba constitution CM-duna maning makhatam leba am oina leklabani Manipur India merge tawkiba matamda Manipur gi apunba saktam amasum ngamkai ningthina ngak siengani haiba Indian constitution ningthina yauri India lengana Manipur gi apunba saktam amadi ngamkai da karigumba makhalamata gi akaiba pidana ningthina ngak siengani haiba gi thajabasu Manipur gi miyamda leiri narco terrorist Kuki kulai paibising laktunaraga Manipur gi MLA tarana Manipur thugaina bhotnarakpada India lengana kaidonung ayaba pibiganu haina su ozoina phondoki pau gi miphamadura sarugya khiba ex MLA RK Anand phondokhibda BJP gi lenga ki nation force aduga Manipur muthangadaba oirabadi wapamadu Manipur prajana yaba khamroi Manipur haujik thoklibi irang simitai jati gi survival the quality sound sing nabi ramani masagi oibe itihas nabi lol mayek leizaba mitai jati da Kuki sing sing narak makal gi irang ni Manipur gi khunai da sing naba makal gi irang narco terrorist Kuki kulai pai bisna satharakli lainga na haujik thokli bi irang si control to ngamdre mitai miam tholaktuna haujik Kuki kulai pai bising buthingari India lainga na Manipur haujik thokli bi irang si control to bus tauna basu hona baude Manipur lenga nus irang si control to ngamdre Manipur miyam gi apam ihul khang thabuk to ngamdre Manipur lenga hausu state asida makhatan apaspa tha taruk amaga sangdokre abasum Jiban Reddy commission na apaspa laktu o haikrabasu state lenga na tha taruk sangdokre masile thibene masigi ngasigi paumisung unabadur kaisamthong kendra gi ex MLA L Zenda Kumar su saruk yakhedi Makasa thara koina kangla pawdige to pawkran AC da tha se ki taraga manga easy agi report taragani Supreme Court ngasi Editors Guild of India ki member mari gi ani suba hearing taraba matuna tha se ki taraga manga da makhata ba hearing sathana ba hai ki ba loinana Manipur police na makoi mari gi matak ta paliba FIR case ka mari leina makoi bu fadana ba Manipur state ki mot silaga court asida saruk yakhiba Solicitor General Tusar Mehtana khangkre ngasi state asida EGI gi member mari gi lepkhiba senior advocate Kapil Sibalamadi Syam Dibulna phongdorakhibata EGI gi member mari na Manipur kanglup ani gi irang siga mari leinana ground report amagi fact finding team oina Indian Army na hairakpari gi report adu putokhibani makhatana thasigi taraga manga de hearing sathana ba Chief Justice of India DY Chandrasuna lautokhi Loisilakpoina to papamna Kuki militant singna sana sabi amadi sangaran khuld bom yono nomai kapsilakre ngase ayo angan mapung ahumlom tabad Imphal East ki gengang popi police station gi manungsan ma sana sabi mamang natum singwal tabi reserve forest area da leiba Kuki militant singna sana sabi khultam na bom yono nomai ron kya kapsilakre Kuki militant singna kapsilaki ba aduda mapamadur khul ngaktuna leidiba volunteers singna zo handuna pungkhaya maru nomai kapnaki numai kapna pham mapamaduda BSF kangbu mana searchlight ani kablak pagaloinna bom kapsilaki numai kapna baduda khulngak liba volunteers singi maikei asu apan yaudra Kuki militant singi maikei misimina asu apan kya yaromgane haina thajanari makata nga sinungthil pung aniga makhairom tabda gengang pokpigi shanti khongbal gana ngana liba sangaran khuldi Kuki militant singa numai round kya kapsilakre madura khulngak liba volunteers singa su handru numai kapnaki sangaran khul hariba maphamsi hana mamang mai tha na Kuki militant sing takthokraba maphamni aduba makhatana maphamadra Kuki militant singna bunker sajindna maitegi khul tamna numai kapsilakhi bani hairi adu hauskuina di miam paus matang sa sinjragam miam puna no babtit ngamini si